Maroiba paukro oina mayamna ahanba tentakna thamjagi Erang Houdringai da immigrant sing Khangdokpa haokhi haokhiba sai English singaniga kungo homdagi me ahumdagi Manipur tholakhiba Erang adugi sayol mangagi mamangda Cabinet Minister ahum yauna Cabinet Subcommittee kun ahumda satuna Myanmar gi sangsilakpa immigrant sing usa Khangdokpa haokhi masigi report amasu government da thakadki Subcommittee edu masama kuki furuki miyai oidiba Tribal Affairs and Health Minister Ledpa Hokim Lusinglaga Water Resources Minister Awangbu Niumaya masum Education masum Law Minister TS Basanta Kumana member oina yaukhi Awangbu Niumai naga furuki miyu niyamadi Basanta Kumana maitei furuki miyu ni Member ohum na saba Cabinet Subcommittee eduna English singaniga kungo humdagi March kunga tarukdagi April ama phawbada kun ahumda satuna yengsinki amadi yengsinba aduda Fellowship singi miyeng makhada yomlona balaibak Myanmar gi MP ama yauna Myanmar masa sing leramba thengnaki Manipur da laiba kuki furup sing haujiksu thainadagi satnarakpa Citizenship sing satnabi laibaga loinana kungi ningthaugi masa singi marakta ningthau oina bu honarakbada ningthau amagi masa singi marakta muknaraktuna kun mayam ama semgal ai adubu Manipur khundari kuki furup singa manaba singna khundaba Mizoram dadi satnabi asi mutakhre Subcommittee eduna ahanbigi oina kun ahum satuna yengsinkiba dugi matung English singaniga kungo humdogi me ahumda Erang tholakhibaga loinana Subcommittee na makhatana kun singda sakhidri Cabinet Subcommittee edu bulu singkiba Ledpa Hokipna atopa kuki zo MLA mapan ga loinana Manipur dagi kauthoklaga kuki singi oiba tongan be administration ma lehenbegi demand tawki demand asi haukiba sahi English singani ga taraga mangada Congress ki o ibo bina minister oiba matamda Manipur Legislative Assembly the bill ahum thamlubagi mayokta horakpa Erangda Chusampur da mi mapan shikiba matamda stawkibani Tongan be administration ama demand tawriba si haukiba sahi English singaniga kungo humdagi me ahumgi Erangi matungdagi ni haina kukijo MLA taramasu kukijo frontier group singna phongdokpa wafam aranwani haina maitai lusingba singna phongdoktuna lakpi Cabinet Subcommittee eduna haukiba sahi gi March thada kun ahumda satuna yengsinkiba matam adu Chusampurgi ke Songjang khunda thahumgi mamangda lana lam khopsin basing takthokluwadagi kuki singna namna taba mafamda Erang laikhraba matungdani Manipur gi singi lamda laisinba sing government na takthokpa adu lona yadaba thabak singni haina kuki group singna marak Erang hoba matamda Cabinet Subcommittee na kun ahumda satuna illegal immigrants sing masa khangdokpa gi thaba adu satakhibani hairi Amaromdana Myanmar gi sangsilakhiba sing adu Manipur da laidiba singa lona masum culture da manabana Manipur gi kuki singi marakta yansinkhiduna laisinkiba yai haina kunja singna akiba phongdorakpa wafam Subcommittee gi report ta panki Chusampur town area da Myanmar gi sangsilakpa Myanmar mayam laisilamba yai haibagi singna basu report aduna phongdokhi Subcommittee eduna English singaniga kungo homdogi March kunga tarukta more manaki haulen phaide satuna yengsinkibaduda member oikhiba TS Basanta Kumanasu Myanmar gi sangsilaktuna laidiba sing Manipur gi khunja singi marakta lotuna laibigi muhutta tholaktuna Manipur laingana miyoibigi minungsi yengtuna lokoliba thabak singi kodong saba loduna shelter home singda lainaba appeal tokhi hari Myanmar gi lengak military junta na paisin khibagi tholakhiba Erang na maram moiduna Myanmar da leiba ngamdaduna malem gi khwaidigi sawba democratic satpa leiba India sensilakhi haiba wapam hakna MP na thamkibaga loinana makhoida identification card issue tawduna hingnaba sel tanbigi thabak tawba yahananaba wapam thambaga loinana Myanmar Erang loikhibaga hankikani haiba wapam thamkibani hari Hanadagi Myanmar thadokuna Manipur sensilagi illegal immigrant oina detain tawduna thamliba sing matamduda Sanaba thorang tawkiba shelter home singda thambina bu wafam hakna Cabinet Subcommittee gi members singda thamkiba loinana makhoi sing adu military junta na misam sing halakpadagi Manipur da sensinkibani haiba wafam thairiba haulen phaida Cabinet Subcommittee gi member ohumna Myanmar gi tanthorakhiba Myanmar gi MP thamse haukip unakhi amasu madura manu Manipur da leiringai manungda lenga ki satna kanglon sing ngakane amadi Myanmar gi Erang pharaba matungna khankikani haina phongdokhi haina Cabinet Subcommittee na pikhalakhiba report adu da panhi hari Paugi likhun sina phongdorakpagi matung ina Myanmar gi Manipur da sensilakhiba politician adu Kuki National Army Burma samna KNAB yamna aset mari laini Ma India amadi Myanmar gi marakta leiba yamna sapagadaba umangi mapam amada lehenki haina paugi likhun sina phongdokpaga loinana Myanmar gi horakhiba political leader Thenglian Pau Goite kauba mana tawkiba thabakta maramoiduna thamsaigumba MP da maitai singna thajaba ngamdi
Manipur haukiba chahi me thadagi tholakhiba irang asigi maramsingi manungda Myanmar illegal immigrants sing changsilakpa asini haina Manipur government na phongdoktuna lakli. Illegal immigrants sing changsilakpa aduda Manipur da leiba kuki kul singi chip sing na pukning thawgatpana Manipur da kuki khun masyamna hengalakpani haina su Manipur government na phongdoklibani. Myanmar gi horakhiba lusingba singi wafam maitai civil society singna yamna haksina lawi. Atopa pawmadana BJP Manipur gi in charge na Prime Minister unakhrei. New Delhi India ki Prime Minister Narendra Modi ki residence ta handak ta nauna BJP ki Manipur in charge hapki Maharashtra ki Rajya Sabha ki MP su oriba BJP Manipur ki in charge Ajit Gopsadena Prime Minister Narendra Modi ga unaba adu Manipur hausik thuli birang sigi matana wapam kya khana ki hairi Dr. Ajit Gopsadena maha ki Facebook page thagalaki warolda Manipur hausik thuli bi issue sigi development ki matana Prime Minister ga wapam kya khana ki hairi Palmayabade Manipur thukliba irang asi hek horakpadagi hauna ngasi phawba laibasigi Prime Minister Narendra Modi Manipur laktribani amadi state asigi chief minister yauna lusingba amatara unana wari sanaba litribani losilakpoina tendakpa pom kuki MLA singna Delhi gi protest ki matung Prime Minister da memorandum pikrahiri Kuki MLA singyauna ngarang New Delhi gi Jantar Mantar da Manipur government ki mayok yaning da phongdok tuna khongjang sangsilaba matung Prime Minister Narendra Modi da memorandum ama pisin ke hari Kuki MLA sing Haokhi Kipgen Saitu Nemsa Kipgen Kangpokpi Paulilan Haokip Saikot Lezamang Haokip Henglep Kemnio Haokip Hangsing Saikul Ledpau Haokip Tengnopal Ngursang Sanate Tipaimuk LM Khaukte Chusampur Chelunthang Singhat amasum Bungjakin Balte Thanlo na memorandum aduda kuyek piri hari Prime Minister Narendra Modi da pisin kiba memorandum aduda thokliba irang asina maram oiraga singi district sing da lairiba miyamna khudong sadaba sing amata phangdre haba wapam thamli hari Manipur top channel gi maikai digi maroi bi I pau sing miyamna thamjagi ahanbada kangla pau editorial miyamna thamjagi self determination gi kholaw lorakpa Manipur gi mangkraba maning tamba mok hanjanabagi panamda khulai paibagi lalausa thariba singna maromdo maning tamna hingjanabagi self determination gi khulauda khulai gi muknaba am conflict gi wathok lairi khulai paibagi lalausa thaduna self determination gi movement sa thariba singbu India government na unlawful organization ni lakthokpaga iroinana makoibu phaba madi hatpagi thabak sing sa thabadagi nakalani gi marakta khulai gi muknabagi loikham naidaba wathok lairi Khulai gi muknaba lairibi state asigi miyamna lan gi maisrang mayunari ningsing bayabadi khanongpok Asia ki leibak singi manungda sahi lising manga hena maning tamba leibak oirakhiba Manipur bu India government na ingkumja lising amaga samapan ga nifuga mapanda namlau loksin kibadagi ningthaupan maning tamba leiba ama oirakhibadu mangkre mangkraba maning tamba adu amuk hana hanjin hangani haibigi panamda khulai paibigi lalhausa tharakhibagi wathok lairi Manipur gi khwaidagi saw issue oidiba khulai gi muknabagi warois leitringai gi serakta maikai kyadagi haujik leiriba Manipur gi apun masaktamna singnabagi thaudo wathoksing tholaklibasi lebuk thibani Nagaland based lahulup NSN IM ga India government ani gi marakta numai kapal lepnaduna pistok sa thariba sida lahulubasi gi maikai digi makhugi tonganba laibak Nagalim semnaba Yumthangnabi state sing Manipur yauna Assam amasum Arunachal Pradesh ki manungda Naga singna khundaba mafam sing punsinanaba demand tawri loinana makhoi goeba tonganba phira laingak pathap constitution leigadabani haibigi matangda yanaba purakpa ngamdana lairi Naga singi maning tamba lebak Nagalim sembagi matangda Manipur gi miyamna Manipur gi ngamkhai apunbagi saktam karigumba hiram amatada kaibi yaro habigi asetpa khongphamda leptunu lairi amaromda Illegal migrant Myanmar based kokila hulup singna logi wangbada Manipur gi ngamkhai lanchilakhiba singa numoi maru amata kapna batawduna India government ga suspension of operation su sign tawnaduna lahulup singa dugi kem sing Manipur hangdoktuna thamlakhiba singa su gi ground rule thugaiduna Manipur gi manungda makhoi gi tokhaiba laibak jalengam semnaba landarakpada India lengana kumai yengbagum leibigi maram karigino
हाइबगी मियाम की वोहंग लेरी सेन कुकी जौनर को टेररिस्टसिंगना ममांग सहीगी इंग्लिश सिंगनिगा कुनगो हुमदोगी मे अहुमदगी सेपरेट एडमिनिस्ट्रेशन की डिमांड अतमनरा मैतै सिंगदा नोंमै सिंदोल ओनसिंदुना तमथीबा मिहार युम कै मै थाबगी थबकसिंग लेप्तना सथरखिबा था तरागा मापन मपुंग फजलकली फिबम असिदा इंडिया की प्राइम मिनिस्टर याउना डिफेंस अमदी फॉरेन मिनिस्टर ना वा अमता ngang tumin lairibasigi maram karigino Union Home Minister khakhtana wathok asigi matangda ngak ki oiba wa ngangduna lalasi mapalam gi khutyawi amu haiba wathok asi mitay amasung kuki kanglup ani gi marakta thokpa kanglup ki irang ne amu haiduna wathok asigi waroisin purakna ba khotnari hairabasu waroisin purakna ba mami ngasi phawu udana lairi India government ki lusing basing Manipur gi thoklibi issue sigi matangda paikhat pham thokpa thabak sing amata paikhatna leibadagi kosaunaraba madi pendraba miyamna lal ngakpa ngamloidaba lairabadi aikhoina oina lanthingna jarage Indian army sing lamdam asidagi lauthok pikro aikhoigi laibak aikhoina ngaksaragi haibagi kholaudagi hendoktuna self determination ki kholaw lorokli basida ngakpham thokte December tara International Human Right Day mari lainana masing yamnaba miyam gi khongjata lamdam asida thamliba draconian law apaswa lautho self determination amadi khuneki la lephalu haina laukhiba adudagi khangmangam nibadi India lenga ki thausil da miyamna kham thengna pendaba lairi habasini Manipur miyam gi thamoy amadi wakhal lairiba pendaba singa siga ihul khangna wathok asigi waroisin khonglei thuna purakna ba tharang la khotaba tarabadi mainland India ga mari tatnabagi khongjanglomda mayon tamlak lu heningariti India gi apunma sakdamda maring marang ba phibam lakhandaba hotnagi haiba tarabadi refugee terrorist kuki sing lamdam sigi laimai digi tanthorakhiba athu thawrang rakhotpana lusingba singi asuma khongthang oibdana tana miyam gi pungning laksinba ngamgani thajai Lainga ki matakta pendraba miyam gi maraktagi ningtamna hingba madi self determination gi kholaw loropai basi laina lobu yadabu kholaw ne haiba gangla paw editorial gi miyam special content moina miyam da han mar thamjari Makasa tarak po na to papom NIA na korongan ba kuman gi matakta SARS kya tarak gi mayok to wakat mi pham sa takri National Investigation Agency NIA na arambay tingol gi lusing pural korongan ba kuman gi matakta SARS kya tarak pa bu yaning da ba phongdok to Sagolban tera lakrokpam laikai gi miyamna laikai sida leiba nainasang community hall nga si wakat mi pham sa takri nainasang amadi tera lakrokpam laikai maira paibe ni na sinduna sa takhiba wakat mi pham aduda saruk yakhiba singna arambai tingol gi lusing pural korongan ba khuman NIA na case pam yaroi lan ngak liba khul ngak liba amata phab yaroi maram sadan apaspa thamjilak pa yaning di haiba kholaw ka sulakhi wakat mi pham aduda saruk yakhibi aman hai sai ani maya satharaklaba Manipur gi irang sida India lenga na Manipur gi misa miyam bukanna na buhona bagi mamitadi arambai tingol na tholaktuna lamdam asigi miyam amadi miyam gi lanthum kanna na buhona rakhibani NIA na korongan bu khuman gi mathakta SARS kya toksilakpa si ta sengna leibthibani irang asibu lusina na buhona bagi mahut ihau lakko khuding na thaina buhona ba man mawongda India lenga amadi Manipur lenga na drama sanaduna lagi thawong asina Manipur bu muthatna buhona rabra haibi singna da bangamde haina phongdoken su paus ta makhatari Atopa paomana Manipur ahan boina sangai de thoram pangtokre Manipur gi state animal oiriba sangai de kathoptuna Manipur ahan boina sangai de haiduna thoram amangarang iroi semada leiba Manipur zoological garden gi hold pangtokre sangai First Foundation na Forest Department ki Wildlife Wing ki kusamnaraga pangtokpa thoram da Technical Committee Manipur State Wetlands Authority ki Chairman Dr. K. Samho Kumbi College की retired principal के जोगिंद्रो मणिपुर zoological garden की director L बीरामंगोल सिंगाना president member ओइने सरगाखी Dr. K Samung hai lamlak की जीव पान बसिंगबु मिनुंग सि उत्पगलोइना मखोइबु ngakpi sinbina ba miyamda awareness pina ba wakhalon da yamna singthaningai oiba thoram asi pangtokani thoram asi sahi amasum school college singi mahairoi singna sangai gumba tanglaba masing yamsilaktraba jiwa sing kannabagi matana awareness program leptana pangthoknaba thorang tori magna makha taraduna kumja english singa magasama panga yankhai gi mari gi December 10 da sangai jiwagi century ama square kilometer yankhai gi pak chawba mafam amada thamnaba warep lawraba matung mathang sei kumja english singa magasama panga yankhai gi manga gi February ani da Manipur board for Wildlife Gazette Fonki heba wapam thambaga loinana asiguma observation ama December 10 da pangthoknaba thawrang lokholakpa bu Sangai First Foundation gi
trustee bu thagat pa phongdokhi sangai first foundation gi trustee members sing bud khwarakpam salam prasanta singha range forest officer sing gyanik thangjam jorsi yomnam amasum veterinary officer dr l sarat chandrana sangai kanana bamri yokhatna bohona bada makoina thengnarakhiba wapam kya pawdongki thauramadu manipur zoological garden gi official sing environmentalist sing amadi wildlife volunteer sing sargaki amaramdana khetrigaw gi akoibida nisa maru phone muthalagani KMPUC atuba matam Imphal East district ki manung sana laiba khetrigaw gi akoibida nisa gi polam sing maru phone muthalagani haina maitai pangal united clubs KMPUC gi spokesperson SA Malik na phongdokre Malik na makhatan hai lup asi tholakpadagi khetrigaw gi mafam singda nisa sisinaramba miyoi kya fagat mangfe nisa sisinaramba miyoi sing aduna makhoi gi drug lopam sing hairakpa miyoi mapan gi mathakta notice thaduna kawbada miyoi manga sangjaratuna sengdokre sangjaraktaba miyoi mari gi mathakta kari action lakhotkani haibasi KMPUC gi members sing amadi miyam ga khanaraba matungda laukthokla neki lup asina Sangsilakliba nisa thingbigi khongjang asida Imphal East District ki SP additional ASP na mateng pangduna lakli loidana KMPUC na konba mafamda nisa yoliba miyoi singbu police amadi tuan malup amadi club sing nisa thingba lakpa matamda miyamna mob sagatuna irang hobigano haina su appeal torakli makhasa tharak poina to papawmna sekmagi nil padma LP school gi lam khopsina na bo honari Sakmai lai harau phamga nakna laiba nil padma LP school muthakibadagi miyoi khrana school asigi lam khopsinduna lauksinana bo honarak laina advanced women society maira paibi sakmai gi mekedi phongdorak pagaloina hiramasida local MLA madi mari lena authority na miyeng sangbi hairi sakmai miyai lekai ringa si pangthukiba pawgi mifamada advanced women society maira paibi sakmai gi president usam amubina phongdokibada LP school asi kumja English singa magasama panga humfuga mapanda linkat khibani matamgi matungina aphaba private school kya tholakpadagi school asi gi mahairoi masing asum hanthakiduna kumja English singa ni taruk school asi lenga na muthakibani school asi muthakibadagi school asi ki akoibada lariba miyoi kharana lam tapna khopsinba horakuni hairiba school asi gi lam khopsiliba saruk singa si mari lena ba MLA amadi lenga na miyeng sangbiyu haiba wapam thamladuna Hariba mafam asida miyam gi oina sisinaba yaba community hall laikai gi club natraga na maira sing ama oina thambiyo haina su makna phongdokhen su paus da makhatari losilak poina to papom Arakan army na Mangdao town khudum sensingkre junta gi tamthiraba general Thoren Tun phare claim tokre Arakan army na Myanmar gi tamthibada maming lairaba brigadier general Thoren Tun Rakhine state ki Mangdao township gi phare claim tokre haina media report phongdokli Rakhine State ki Mangdao township asi Bangladesh ka tainaba border paringda lebani ethnic army ki mekedi gi phongdokhiba wafamda makoina township asi gi aroiba regime gi unit border guard police battalion number 5 su loksin bangam khraidi junta gi section laidiba base adu regime gi police officer amadi lanmi satret rom henmana ngak sienduna laidibani masida maruin Arakan Rohingya army gi Rohingya militia sing junta gi base adu ngak sienduna ba honabada mateng pangi Arakan army na phongdoki wafam amada makoina numit yangkhaika mangani rom supna akan mamong lan sokna raba matung tarakpada numaiju numita base du khudum chanma ngamkhibani haidi junta gi force samri ga yangkhai rom hena hatkre Arakan army na masing yamlaba khusu kholai kya ma su phangma ngamkhre haidi Arakan army gi troop sing asina junta gi military operation command MOC 15 gi brigadier general Tholen Tun phabangamle masida masing yamlaba regime gi lanmi singsi yauri base adu da leramba lanmi ayambadi mafam adu thadok sen khre haidi base adu lauksindrigai mamangda regime gi lanmi sing adu langoi chansinuna leibigi saktam adu social media ra thadorakiba video amud uthoraki makoina regime gi leader singda evacuate taunabagi haijaki haidi video adu da regime gi lanmi sing aduna makoi base adu tha ahum lom supna thopa yadana leiri maramduna athupa matamda makoi bu handok pinabigi wafam haijaki Brigadier General Tholen Tun hairiba miyoisi thoidok hendokna Myanmar gi Mandalay City da santi oina anti-coup protest tawbigi khongjang sangsinkiba miyoising gi mathakta akanmuk khongthang lakhotkiba miyoyaba oiri Mandalay City asi Myanmar gi oina khwaidagi chawbada ani subada leriba city ni English nganiga kunga mathoida Aung San Suu Kyi gi elected government pu mafam singthuraga junta na ku chatakraba matungda santi oina protest tawbigi khongjang sangchiliba miyoising gi mathakta General Tholen
tunna akanba khongthang lokhat khenasu pawsn makatari anti regime activist kya amadasu tamthiraba miyot minegi thawong kya amasataki man regime gi central military command headquarter da leiba interrogation center sing the anti regime activist sing bu pharaga tamthiraba miyot minegi thabak sataki bani haidinasu pawsda makhatana phongdorakli